ꯈꯪꯗ꯭ꯔꯤꯉꯩꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯣꯏꯈ꯭ꯔꯁꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯁꯥꯏꯖꯒꯤ ꯐꯤꯕꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯈꯜꯅꯁꯨ ꯄꯨꯏ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯔꯤꯈꯩ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯌꯥꯁꯤꯜꯂꯛꯇꯦ꯫ ꯁꯥꯏꯖꯒꯤ ꯃꯁꯥꯁꯨ ꯈꯪꯂꯕꯅꯤꯅ ꯀꯦꯃꯣ ꯏꯟꯖꯦꯛꯁꯟ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯡꯗꯒꯤꯗꯤ ꯁꯥꯏꯖꯒꯤ ꯀꯣꯛꯀꯤ ꯁꯝ ꯑꯁꯨꯝ ꯀꯦꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥ, ꯑꯩꯒꯤ ꯁꯝꯁꯦ ꯍꯥꯠꯄ ꯈꯨꯗꯤꯡꯒꯤ ꯀꯦꯜꯂꯛꯑꯦ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯃꯥ? ꯏꯆꯥ ꯊꯣꯏ, ꯍꯤꯗꯥꯛ ꯀꯥꯞꯄꯗꯨꯒꯤꯅꯦ, ꯀꯩꯝꯇ ꯇꯧꯔꯣꯏ, ꯅꯪꯒꯤ ꯐꯅꯕꯅꯦ꯫ ꯃꯃꯥ, ꯑꯩ ꯁꯤꯒꯤ ꯐꯤꯕꯝꯁꯤꯒꯗꯤ ꯃꯤꯃꯥꯡꯗꯒ ꯊꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦꯃꯦ꯫ ꯀꯩꯒꯤꯅꯣ ꯃꯄꯨꯅ ꯑꯩꯁꯤꯕꯨ ꯁꯨꯛ ꯋꯥꯅ ꯊꯥꯔꯛꯂꯤꯁꯤꯕꯣ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ? ꯏꯆꯥ ꯊꯣꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪꯕꯨ ꯐꯅꯕ ꯌꯦꯡꯒꯅꯤꯌꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯂꯩꯃꯅ ꯁꯥꯏꯖꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯃꯃꯥ, ꯀꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯅꯤ? ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯈꯪꯗꯅ ꯆꯠꯈꯤꯕ ꯑꯣꯏꯗꯤ ꯀꯩꯁꯨ ꯈꯜꯂꯣꯏꯗꯕ, ꯃꯁꯥ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯋꯥꯅ ꯆꯠꯈꯤꯗꯧꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏꯅꯦ꯫ ꯑꯩꯁꯨ ꯏꯆꯥꯁꯤꯗ ꯐꯅꯤ ꯐꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯁꯤꯁꯨ ꯋꯥꯔꯦ꯫ ꯃꯥꯒꯤ ꯀꯣꯛꯀꯤ ꯁꯝꯁꯨ ꯁꯨꯝ ꯀꯦꯟꯁꯤꯜꯂꯛꯑꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯥꯕꯨ ꯁꯨꯝ ꯊꯦꯝꯗꯨꯅ ꯊꯝꯕ ꯍꯥꯏꯗꯨꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ? ꯑꯁꯣꯝꯗꯁꯨ ꯑꯁꯋꯤꯟꯒꯤ ꯃꯪꯂꯥꯟꯗ ꯁꯥꯏꯖ ꯎꯔꯝꯃꯤ꯫ ꯑꯁꯋꯤꯟ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ? ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯁꯥꯏꯖ? ꯅꯪ ꯌꯥꯝ ꯍꯣꯡꯉꯦꯅ꯫ ꯅꯪꯉꯣꯟꯗ ꯀꯩ ꯑꯋꯥꯕ ꯇꯥꯔꯒꯦ? ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ, ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯑꯁꯋꯤꯟ, ꯇꯦꯜꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯀꯩ ꯆꯣꯏꯔꯣꯜꯅꯣ ꯅꯪ ꯂꯣꯜꯂꯤꯗꯨꯕꯣ? ꯃꯄꯨꯅꯕꯨ ꯇꯝꯂꯝꯂꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯗꯣ ꯂꯣꯏ ꯊꯨꯡꯗꯣꯏꯅꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯁꯋꯤꯟ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯀꯥꯏꯗꯅꯣ ꯁꯥꯏꯖ? ꯉꯥꯏꯈꯨꯋꯣ ꯁꯥꯏꯖ꯫ ꯅꯪ ꯀꯗꯣꯝꯗ ꯆꯠꯂꯤꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯦꯅ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯣ? ꯉꯥꯏꯈꯨꯋꯣ ꯁꯥꯏꯖ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯋꯤꯟ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯀꯥ ꯊꯪꯅꯅ ꯇꯨꯝꯂꯤꯕ ꯑꯁꯋꯤꯟꯒꯤ ꯃꯄꯥꯕꯨꯡ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯃꯪꯗ ꯀꯩ ꯎꯔꯒꯦ? ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦꯅꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯃꯪ ꯑꯀꯤꯕ ꯃꯪꯉꯨꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯄꯥꯕꯨꯡ ꯄꯣꯊꯥꯖꯔꯨꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯣꯏ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨꯗꯤ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯅꯣ, ꯅꯁꯥꯗꯣ ꯋꯥꯗꯅ ꯇꯧꯔꯤꯅꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ರೆ, ꯁꯥꯏꯖꯒꯤ ꯑꯔꯣꯏꯕ ꯄꯨꯡꯐꯝꯁꯨ ꯌꯧꯁꯤꯜꯂꯛꯇꯧꯔꯦ꯫ ꯍꯦꯟꯕꯅ, ꯁꯥꯏꯖ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯑꯦ꯫ ꯇꯨ, ꯌꯦꯡꯒꯦꯔꯥ? ꯀꯩ ꯂꯩꯔꯛꯏꯅꯣ ꯗꯗꯥ? ꯇꯨ, ꯅꯪꯒꯤ ꯁꯝ ꯂꯩꯔꯛꯑꯦ, ꯁꯤ ꯍꯥꯞꯆꯤꯜꯂꯣ, ꯏꯕꯥꯅꯤ ꯕꯖꯥꯔ ꯆꯠꯂꯁꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯤꯖꯥꯗꯣ ꯑꯗꯨꯁꯨ ꯅꯕꯨꯡ ꯅꯄꯦꯅ ꯄꯤꯖꯗꯣꯏꯅꯤ꯫ ꯗꯗꯥ, ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯙꯤꯒꯤ ꯁꯝ ꯗꯥꯅ ꯂꯣꯏꯅ ꯐꯣꯏꯗꯠꯈꯤꯗꯨꯅ ꯗꯥꯅ ꯑꯃꯨꯛ ꯐꯣꯠꯄꯤꯕꯗꯣ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯝ ꯗꯥꯅ ꯑꯃꯨꯛ ꯂꯩꯔꯛꯑꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯂꯥꯏꯙꯤꯒꯨꯝ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕꯤ ꯑꯣꯏꯔꯦꯀꯣ꯫ ꯁꯥꯏꯖ, ꯅꯪ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯂꯟꯆꯦꯟꯕꯤꯒ ꯑꯃꯠꯇ ꯂꯧꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯗꯗꯥ, ꯂꯟꯆꯦꯟꯕꯤꯗꯤ ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯌꯥꯝ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯦ꯫ ꯑꯗꯨꯕꯨ ꯐꯪꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯍꯨꯠ ꯃꯥꯅ ꯁꯤꯜꯍꯜꯂꯨꯀꯣꯗ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯪꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯕꯅ ꯂꯥꯎꯔꯛꯏ꯫ ꯗꯥ, ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯗꯗꯥꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯒꯦꯕ꯫ ꯑꯗꯨꯅꯦꯕ ꯏꯆꯜꯁꯤꯗꯤ, ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯁꯣꯝꯗ ꯇꯣꯝꯊꯤꯟꯅ ꯁꯥꯏꯖꯕꯨ ꯎꯈꯤꯗꯕ ꯑꯁꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯚꯥꯏ, ꯑꯩ ꯁꯥꯏꯖꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯣ꯫ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯁꯤꯅ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯑꯝꯇ ꯀꯣꯏꯔꯨꯁꯤꯗꯅ꯫ ꯕꯣꯕꯣꯅ, ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ, ꯅꯪꯅ ꯍꯌꯦꯡ ꯆꯠꯁꯦ ꯍꯥꯏꯔꯤꯁꯦ
ꯀꯩ ꯍꯥꯏꯔꯒ ꯎꯅꯗꯣꯏꯅꯣ ꯁꯥꯏꯖꯒ? ꯑꯁ ꯑꯩꯁꯨ ꯈꯪꯗꯦꯗ, ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯒꯦ, ꯆꯠꯁꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯕꯣ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯁꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯒꯦꯠ ꯃꯌꯥ ꯑꯗꯨꯗ ꯁꯨꯝ ꯃꯨꯗꯨꯅ ꯌꯦꯡꯕꯗ ꯁꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯎꯔꯝꯃꯤ꯫ ꯍꯥꯏ, ꯀꯅꯥꯅꯣꯅꯦ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯣ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏꯕꯣ? ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯦꯛꯇ? ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ, ꯈꯣꯏꯅꯤꯗ꯫ ꯈꯣꯏꯅꯤ ꯍꯥꯏꯗꯤ ꯀꯅꯥ? ꯄꯥꯕꯨꯡ, ꯑꯩꯁꯦ ꯄꯥꯕꯨꯡꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯄ꯫ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯥꯏꯖꯕꯨ ꯌꯦꯡꯖꯩ꯫ ꯀꯩ ꯄꯥꯎꯅꯣꯅꯦ? ꯆꯨꯝꯅ ꯇꯝꯃꯣ, ꯅꯃꯤꯠ ꯅꯅꯥꯗꯣ ꯑꯃꯨꯛ ꯐꯠ ꯂꯦꯡꯗ꯭ꯔꯁꯨ꯫ ꯑꯧ ꯄꯥꯕꯨꯡ, ꯇꯝꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯟꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯂꯥꯛꯏꯕꯣ? ꯅꯪ ꯑꯣꯏꯔꯦ? ꯅꯪꯗꯤ ꯌꯥꯝ ꯐꯥꯎꯔꯤꯖꯥꯠꯅꯤꯅ, ꯌꯨꯝꯗꯒ ꯌꯧꯁꯤꯜꯂꯦ, ꯈꯪꯅꯤ ꯅꯪ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ, ꯑꯩ ꯆꯠꯆꯔꯒꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯜꯗ ꯕꯣꯕꯣꯅ, ꯀꯩꯗꯧꯔꯦ ꯏꯇꯥꯎ? ꯅꯪꯅ ꯄꯥꯈꯠꯄ ꯈꯟꯆꯦꯜꯂꯛꯏꯁꯤꯕꯣ? ꯍꯨꯏꯒ ꯂꯩꯕ꯭ꯔꯣ ꯃꯣꯏ ꯏꯃꯨꯡꯁꯦ? ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ, ꯃꯣꯏꯒꯤ ꯍꯨꯏ ꯑꯣꯏꯅ ꯄꯣꯛꯇꯧꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯗꯣ, ꯍꯦꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯍꯦꯔꯣ ꯁꯥꯕꯗꯣ ꯊꯣꯛꯂꯛꯂꯤꯕ꯫ ꯑꯗꯩꯗꯤ ꯃꯥꯅ ꯑꯩ ꯈꯪꯕꯅꯤꯅ ꯆꯩ ꯂꯧꯔꯨꯒꯦꯅ ꯆꯪꯈ꯭ꯔꯤꯕ, ꯑꯗꯨꯗ ꯆꯦꯜꯂꯛꯄꯅꯦ꯫ ꯑꯁ ꯏꯇꯥꯎ ꯅꯪ ꯁꯤꯔꯝꯅꯤꯗ, ꯆꯦꯜꯍꯧꯔꯁꯤꯂꯣ? ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯅꯪ ꯁꯥꯏꯖꯗꯤ ꯎꯔꯛꯂꯕꯣ? ꯑꯁ ꯀꯥꯏꯗꯒꯤ ꯎꯔꯛꯄꯅꯣ, ꯃꯥꯇꯕꯨ ꯎꯖꯒꯦꯅ ꯂꯥꯛꯂꯒ ꯍꯨꯏꯗꯨ ꯑꯣꯏꯅ ꯊꯣꯔꯛꯑꯦ ꯍꯥꯏꯕ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯕꯣ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯕꯅ, ꯀꯗꯥꯏ ꯄꯥꯕꯨꯡ? ꯏꯕꯣꯆꯧꯕꯅ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯃꯣꯏꯗꯤ ꯅꯪꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ, ꯃꯉꯥꯎ ꯌꯥꯝ ꯊꯤꯈ꯭ꯔꯦꯗ꯫ ꯄꯥꯕꯨꯡ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯅꯦ ꯅꯣꯡꯃ ꯁꯥꯏꯖꯗ ꯀꯔꯟ ꯇꯥꯔꯤꯗꯣ꯫ ꯏꯍꯦ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯨꯡ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯆꯩꯒ ꯄꯥꯏꯔꯤꯗꯨꯅ? ꯍꯨꯔꯥꯟꯕꯒ ꯂꯥꯛꯂꯝꯕ꯭ꯔꯥ? ꯑꯗꯨꯁꯨ ꯅꯨꯡꯊꯤꯜꯁꯤꯗ? ꯍꯦꯟꯕꯅ, ꯅꯪ ꯀꯩꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ? ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯗꯗꯥ, ꯑꯩ ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯦ꯫ ꯑꯗꯣ ꯀꯩꯅꯣꯕ ꯗꯗꯥꯅ ꯇꯧꯔꯤꯗꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯍꯨꯏ ꯑꯉꯥꯎꯕ ꯈꯔ ꯆꯦꯟꯁꯤꯜꯂꯛꯑꯒ ꯄꯥꯕꯨꯡꯗ ꯆꯤꯛꯀꯦ ꯇꯧꯔꯝꯂꯤꯕ, ꯃꯗꯨ ꯇꯥꯜꯂꯝꯃꯤꯅꯦ꯫ ꯄꯥꯕꯨꯡꯗꯤ ꯁꯣꯛꯇꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯁꯣꯛꯄ꯭ꯔꯣ? ꯁꯣꯛꯇꯦꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯅꯪꯕꯨ ꯍꯣꯔꯦꯟ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ? ꯍꯥꯏꯌꯣ ꯄꯥꯕꯨꯡꯗ꯫ ꯍꯦꯟꯕꯅ, ꯍꯥꯏꯌꯣ ꯏꯆꯜ, ꯆꯥꯅꯤꯡꯕꯗꯣ ꯅꯪ ꯗꯗꯥꯅ ꯂꯩꯊꯔꯨꯒꯦ꯫ ꯗꯗꯥ, ꯑꯩꯗꯤ ꯉꯥ ꯄꯣꯔꯣꯝꯗꯣ, ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯊꯥꯛꯂꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ꯫ ꯍꯦꯟꯕꯅ, ꯍꯣꯏ, ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯂꯩꯔꯨꯈꯤꯒꯦ꯫ ꯁꯦ, ꯆꯩꯁꯦ ꯄꯨꯁꯤꯜꯂꯒ ꯃꯅꯤꯡꯗ ꯊꯝꯃꯣ꯫ ꯍꯣꯏ ꯗꯗꯥ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯐꯝꯅꯔꯝꯃꯤ꯫ ꯂꯩꯃꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯣ ꯊꯣꯡꯉꯕꯅꯦ꯫ ꯉꯔꯥꯡꯗꯤ ꯄꯣꯔꯣꯝꯗꯣ ꯌꯥꯝ ꯐꯖꯅ ꯆꯥꯏ, ꯉꯁꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯌꯥꯏꯗ ꯃꯃꯥ, ꯑꯗꯨꯗ ꯁꯣꯔꯁꯦ ꯍꯣꯟꯕ ꯋꯥꯕ, ꯑꯗꯨꯒꯤ ꯄꯣꯊꯥ ꯆꯥꯔꯤꯅꯦ꯫ ꯍꯦꯟꯕꯅ, ꯄꯣꯊꯥ ꯆꯥꯎ ꯏꯆꯟꯁꯤꯗꯤ, ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯝ ꯆꯥꯅꯤꯗ, ꯅꯪꯕꯨ ꯅꯊꯟꯇ ꯁꯤꯗ ꯊꯝꯃꯣꯏꯀꯣ꯫ ꯁꯥꯏꯖꯅ, ꯗꯗꯥ, ꯑꯗꯣ ꯗꯗꯥ ꯂꯥꯛꯄꯗꯒꯤ ꯗꯥ ꯊꯦꯝꯕꯗꯤ ꯁꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯁꯤꯗ ꯂꯩꯁꯦꯅ ꯀꯧꯕꯤꯌꯣ ꯗꯗꯥ, ꯀꯧꯕꯤꯌꯣ꯫ ꯗꯗꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯁꯨꯝ ꯇꯧꯔꯤꯅꯦ꯫ ꯑꯩ ꯗꯥ ꯊꯦꯝꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅꯒꯨꯝ ꯂꯩꯁꯦꯕ꯫ ꯏꯕꯣꯆꯧꯕꯅ, ꯃꯥꯁꯨ ꯀꯨꯏꯔꯣꯏꯅꯗꯤ ꯆꯠꯈꯤꯕꯅꯤ, ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯒ ꯅꯨꯄꯤꯗꯨꯒ ꯂꯥꯞꯅꯧ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ, ꯁꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯕꯅ, ꯑꯗꯣ ꯄꯥꯕꯨꯡ, ꯁꯥꯏꯖꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ, ꯑꯩꯁꯨ ꯃꯥꯕꯨ ꯎꯅꯤꯡꯉꯦ, ꯍꯌꯦꯡꯃꯛ ꯑꯣꯏꯔꯁꯨ ꯑꯝꯇ ꯀꯧꯕꯤꯌꯨ꯫ ꯂꯩꯃꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯍꯌꯦꯡ ꯉꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛꯃꯛ ꯐꯣꯟꯗꯣ ꯇꯧꯕꯤꯔꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤꯕ꯫ ꯏꯕꯣꯆꯧꯕꯅ, ꯍꯣꯏ, ꯇꯧꯒꯦ꯫ ꯔꯤꯡ ꯑꯃꯔꯛ ꯑꯅꯤꯔꯛ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯝꯕ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯗꯥꯏꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯨꯡꯗꯥꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯏꯕꯦꯝꯃꯒꯤ ꯃꯁꯥ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯇꯧꯗꯦ, ꯍꯦꯟꯕꯒ ꯁꯥꯏꯖꯒꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦꯅ ꯀꯣꯜ ꯑꯁꯨꯝ ꯇꯧꯔꯛꯄꯅꯤꯗ, ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ꯫ ꯊꯦꯝꯕꯅ ꯈꯜꯂꯤ, ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯕꯨ ꯁꯥꯏꯖꯅ ꯇꯥꯔꯝꯂꯗꯤ꯫ ꯐꯣꯟ ꯑꯗꯨ ꯁꯥꯏꯖꯅ ꯃꯨꯟꯗꯨꯅ ꯄꯥꯏ꯫ ꯗꯥ ꯊꯦꯝꯕ, ꯀꯩꯒꯤꯅꯣꯕ
ꯅꯪꯅ ꯍꯜꯂꯛꯅꯤ ꯍꯥꯏꯔ ꯆꯠꯈ꯭ꯔꯒ ꯁꯨꯝ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯏꯅꯝꯃ ꯃꯁꯛ ꯐꯖꯕꯤ ꯐꯪꯉꯦꯅ ꯄꯣꯡꯉꯤꯔꯣꯕ? ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯏꯆꯜ ꯅꯪꯕ, ꯑꯩꯁꯨ ꯅꯣꯏ ꯈ꯭ꯋꯥꯏꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ. ꯅꯣꯏ ꯅꯅꯝꯃꯁꯦ ꯅꯤꯡꯉꯥꯏ ꯈꯔ ꯆꯥꯎꯋꯦ, ꯅꯪꯗꯧꯅ ꯑꯗꯨꯗ ꯌꯥꯗꯗꯅ ꯇꯧꯕꯅꯦ. ꯏꯁ ꯑꯩꯕꯨ ꯅꯤꯡꯉꯥꯏ ꯆꯥꯎꯋꯦ ꯀꯥꯏꯅ. ꯁꯥꯎꯔꯤꯕ? ꯁꯥꯎꯔꯅꯨ ꯁꯦꯆꯜꯁꯤꯗꯤ, ꯅꯤꯡꯉꯥꯏ ꯆꯥꯎꯗꯦꯕ, ꯅꯣꯏ ꯏꯅꯝꯃꯅ ꯍꯦꯜꯂꯦꯕ. ꯌꯥꯔꯕ? ꯑꯗꯨꯅꯦꯕ. ꯍꯦꯟꯕꯅ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏ. ꯊꯦꯝꯕ, ꯅꯪ ꯑꯩꯒꯁꯦ ꯀꯥꯎꯔꯕꯣꯕ? ꯏꯕꯥꯅꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦ, ꯅꯪ ꯂꯥꯛꯅꯕ ꯇꯧꯔꯣ. ꯑꯩꯁꯨ ꯊꯨꯅꯕ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ. ꯂꯩꯃꯅ ꯍꯥꯏꯔꯛꯏ. ꯊꯦꯝꯕ, ꯏꯇꯩꯃꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯦ ꯅꯪ ꯌꯥꯎꯗꯅ ꯏꯄꯥꯡ ꯄꯥꯡꯗ꯭ꯔꯦ, ꯅꯪ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯏꯇꯩꯃꯕꯦꯝꯃ. ꯏꯕꯣꯆꯧꯕꯅ ꯑꯩꯗꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ, ꯑꯩꯒꯤ ꯏꯅꯥꯎꯗꯨꯒ ꯑꯃꯨꯛ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ. ꯍꯦꯟꯕꯅ ꯍꯣꯏ ꯄꯥꯕꯨꯡ, ꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯍꯦꯟꯕꯅ ꯏꯕꯣꯆꯧꯕꯗ ꯄꯤꯈꯤ. ꯏꯕꯣꯆꯧꯕꯅ, ꯊꯦꯝꯕ, ꯅꯪꯕꯨ ꯅꯆꯜꯅ ꯌꯥꯝꯅ ꯎꯅꯤꯡꯉꯦ. ꯅꯪ ꯃꯥꯒꯤ ꯐꯤꯕꯝꯁꯨ ꯈꯪꯕꯅꯤꯅ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯇꯩꯉꯣ, ꯑꯩꯅ ꯉꯁꯥꯏ ꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯃꯥꯗꯤ ꯇꯥꯈꯤꯕ꯭ꯔꯣ? ꯇꯥꯗꯦ, ꯑꯩꯅ ꯁꯥꯎꯟ ꯂꯩꯈꯠꯇꯕꯒꯤꯅꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯏꯗ꯭ꯔꯦꯗ, ꯃꯥ ꯃꯁꯥꯅꯁꯨ ꯈꯪꯂꯕꯅꯤ. ꯑꯗꯨꯅ ꯃꯥꯕꯨ ꯍꯔꯥꯎ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤꯀꯣ. ꯇꯩꯉꯣ, ꯑꯩ ꯅꯅꯥꯎꯄꯤ ꯌꯥꯎꯗ꯭ꯔꯁꯨ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯂꯒꯦ. ꯍꯣꯏ ꯂꯥꯛꯅꯕ ꯇꯧꯔꯣ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯆꯥꯔꯦ ꯇꯩꯉꯣ. ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯊꯝꯂꯒꯦꯀꯣ. ꯅꯪ ꯍꯌꯦꯡ ꯂꯥꯛꯄ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯑꯧ ꯐꯅꯤ ꯇꯩꯉꯣ.